तामिनसे तिलोत्तमा की अरोइब सरुक तिलोत्तमा 10 दया अनन्ना हक्चांग अनी थोकना लाकपा वारी असी हौबदगी लोबे फावबा ताबिदुना इसागी अपाम पामदा कमेल बॉक्स दा थंबिरमु लोयना चैनल असिना मखा ताना मियामगिदमक नुंगाइरबा वारी क्या पुदुना लाकचगे सब्सक्राइब तौसिनबियो नुंगथिलगी पुंग अहुम हेनख्रे सुगदबा फाइन्स अमत्ता लैत्रे अइना पुलिसता हेक लेरकपदगी ख्वाइदगी कोम्बा नुमित अमा हाइरगदी ngасina ओइरे लेबाकी थौदोक वाथोक असिसु असुकी मतिक कुंगे नोंमा कांगदे थोकलिबा थौदोक वाथोकना कुंगलि मखै पुलिस अखोइगिदि असुकी मतिक वाइ ngaihakti hiktoktuna isung imanaba kayaga dinaduna inkhalakkigi jobolgi nungaibा हाइबदु फंगद्रे पुलिस का रोमांस कसिदि इसिंग थावगा हाइबदुनि प्रजाना हराव मथोइ काबा अमदि फेस्टिवल यामनि मखै पुलिस अखोइदा असुकी मतिक वाइ चेले ड्यूटी कुंगे अदुगा प्रजाना मतम मतमगी थबक्ता हाइबदि लौ उबदा लौ लोकपदा माइ ऑनसिन चिनखरगना पुलिस अखोइगिन असुकी मतिक कोमे अदुबु हौजिक्ति मदुगी वाफमसु लैत्रे नुमित खुदिंगी फेस्टिवल त ओइदुना लैरे मरमदि फेस्टिवल दगी हेना नुंगाइ नुंगाइरबा एंटरटेनमेंट कयागी प्रोग्राम सिंग अदु मसा मसागी फुरित खाउदा मतम पुनमक्ता याउदुना लैरबनिना कनागी उगे तागे येंगे हाइबदा खुदक्ता येंगबा उबा लोइना यारे अदुनदि क्राइम मसिंग हेंगलकबा हाइबसी मसाना ताबने तसिंगना हाइरबदा क्राइम हेंगलकबगा मोबाइल गा यामना मरी लैने पुमनमक ओइदुना सुंगसिदि तसिंगना कोमले ड्यूटी लैत्रे अदुबु केस हाइबसति केसनि मफम अमदा नत्रगना मतम अमदा हेक्ता थोकपसु याय पुमनमक ओइदुना सुंगसिदि खरा कोमनरा करिनो दयाबु निंगसिंगलए मोबाइल दा सेव तौखिबा मागी नंबर अहुंगी मरक्ता अमदा रिंग चतप्रा हाइदुना डायल तौदुना येंखे मदुदा दयावाल हाइना सेव तौखिबा नंबर दु रिंग चतके आई मिट लाउथोके थमोइदा मथुम मरांग हौरए अमुक कक्थत खरबदि हाइना मिहुल टिंग टिंग चोंगले करिगिनो खंगदे मागी नंबर न रिंग चतपदा असुक यामना हराउरिबा असुक यामना लैताद्रिबा पाइखलकदरा पाइरक्ता उन्तोक नंगांगमदबा हाइबदु ओइरे रिंग चतलिंगै मतमदु जुक अमगुम खलक्खे असुमना यामना इखौ लांगना ngaइरबा मतुंगदा रिंग चतपगी लोरमदाइदा नुपी अमगी खोलजेलदा कॉल पाइखलक्खे अहाक यामना तयांग तसोइबगुम तौकी अदुगा हाइके हेलो पाइबिरंगनि सिबु कना कनादा तौबा फोन ओइरबनो सिबु दया नतब्रो आइदि दयादा तौजबने सर अनन ओइबिरब्रा माने दया नतब्रो पाइबिरिसिबो आई मारियम ने सर ओ मारियम नंग ओइरिबसु याय दया ओइरिबसु याय आई नखोइ अमुतंग उननिंगे मसिगी खुदोंग चाबसि करम कांदा फंगदगे सर आइसु सरबो अमुक्तंग उननिंगे अदुबु कमदौना करमना उनसिगे सरना मतम चाना फोन तौबिरकपसे याम नुंगाइजरे फरिने दुदी कमदौना कदाय वाइदा हुजिक सर अचिनबा लैबिब्रा लैबिद्रबदी नगा कॉलोनी फावबतंग लाकबिबा यागद्रा करी यादने आई सोइदना लाके अदो दया सु लेमदो नत्रो अदुदी सरना लाकलगा सोइदना खंगनी दया उनरोय खंदुना लाक्तबदी तौबिगनुको सोइदना लाके अदो युमदी करमना खंगने सर संगाकफम हाइजिलकपा अदो आइदा अदुम लैरे लाकपु लाकलबदी सोइदना थेंगनगनी अदो सर क्रमबा मतमदा यौरकदोइनो यामलबदा पुंखायमा अदुदी सर फोन थमलगेको होय थमो आइसु यौरकनबा तौरके फोन थमख्रबा मतुंग अइना ख्वाइदगी फजरे ख्वाइदगी पक्चरे खनबा ड्रेस अमा छेटलगा पुलिस की जिप्सी दु इशाना थौरगा कनासु याउदना नगा कॉलोनी ता लाखे मफम दु यौबदा नुमिदांग वरमगी पुंग 5 तारे मेरियम अमदि दया मखोय युमगी गेट की वांगमदा लेप्तुना लेरमे मखोय अइबु थवइना ngaइरम बजाने अइना गाड़ी दु साइड तौदुना खमनमलगा गाड़ी दगी कुमथा कुमथना नखोय अइबु ngaइरमबा मालिदा मानी सर ऑफिसर अमना कैसो लैतबा खोइगिदमा गाड़ी कुमथरगा अमदा अमुक कोई हंगबदो नुंगाइतदुना ngaइजरमलबने होय चुंख्रबा वानी नकोइसि हंगनबि याम खंगिबो
Makhoi anina mang tharaga aikhoi ahum gate manungda changlakhi. Aibu makhoi anina ananba sitting room amada pusinkhi. Aibu sofa amada phamallaga Mariamna. Sir, Diaga phaminaramo. Sa thakse. Ai cha semlukhi ko. Mariam changkhre haujikti kaduda Daya aikhoi ni tangai hore. Mana aigi opposite ta thariba chair aduda phammi. Aina phamliba sofa amadi mana phamliba chair gi manakta side table amana khalli. Ngasidi Daya si hainingai leitana fajai. Hainingai leitana fajai haibasimak haimanba thokloi. Asangma machu gi fanek ama chetlaga hangam mapal machu amgi phi matek ama illi. Laibaktana chandanna leitengli. Mahaki masak mahausadagi fajarabasu ngasina Hanadagi saruk chama hengatpata natana magul amasu hapli. Tasengna hairabada heloi natragana lairembi amada maitegi chatnabigi phijet leitengbi bagum thoki. Yengbagi penba naikidre yenglubu mafamdagi mitpham hongningdre. Adubu magi asigumba mawong matawsina aingondadi paukhong amagum thoki. Madudi mahak maugi sajat mau amagi wakhalda leiri haina. Aikhoini ta ngairaba matamduda kanana wa haiba haugadagi khanduna ngaiak tumil leinaki. Ngaiak tangi matamdu yamna sathina chekki. Achikpa adu thukaiduna aina. Kidore. Niyumda laklaga walang matang ngangdana tumina leirabade. Nangna pandukan phamningai anirak ukraba matungda ahumlak suba numitto ai asayamna chawna tholakibane. Adubu ningba kaiba natana karisu pai leikidre. Ningba kaibado numitudang oigadra khalubabu Ai bungak piyo. Nang kanano khangdringai ai nangonda lankhra male. Madugidamukta ai ningamdaba amadi ikaiba pokle. Sengdokpham su khangdaba. Karamba wafamdano Ai wari se lidi liningdrabani. Adubu lidrabadi nangi thamoi warakjaba ngamlaroi khallaga lijaragi. Ai khange nangi thamoi gi wa ai gi thamoi pale. Thamoi pale haiduna karamnadi tawgani. Kantharuba mikubda nungaiba machet amatta udraba. Umam kraba. Amuksu hairi ai soikre. Nangi wai singduna aibu jingnaba amagi mathakta jingnaba khoirangba amagi mathakta khoirangba pokalle. Imalul oirabasu nangna haribadugi artha ai chapchana khangba ngamdre. Se koithokna praman toraga haidrabasu asingbudu haibibada kari kaibage. Nangna khangsinadabani natraga khanthaba watpani haina lawba tare. Phari mayek sengba yam pamlabanina haijaragi. Aihak hauna khangdaba niyom niti leitabagi mawongdo natte. Ahanbada sar kaurambadagi hojikna nang kauribasigi wahanthok haijaragi. Nangi nafamdagi lapthokhraba matungda aihak imagi manakta chalami. Ima hairibase dada Daya Anandgi mama magni. Wari se amuktang hangan ningsingjaragi. Mahakna laikidraba matung aihak sorat loidri phawba mayumduda lengdana laiki. Thamoi sokna tengthajaki. Imana angawbigi matawgum oikiba. Laikai arakwa mipum khudingmagna aigidamakta wabikiba amadi nungshibikibado yamna sangna panjararoi. Adum kari oiramgadagi haibado bab sagat piro. Aidi imado hainingai leitana nungsi. Macha oibisigna khwaidagi kauba nungaijabase imani. Imada ima haina kaubagi nungaibado karida parman tawgani. Kaubagi penaidrabini. Adubu aidi kaubadi lairadana aigi imitsina. Imagi masak uhaudrabini. Imagi amitra thakpagi mahau khanglaktana chawraklabini. Aduna ai imabu yam nungshi. Pokpadagi amukta kauge phanglaktraba wahaido ahanba oina mangonda kaujaki. Aduna aina chathok chasin tawrabasu magi manakta lei. Punsigisu magi manaktagi hendokloi. Warise makha chathaningdrabani. Chathadrabadi aigi nungi wakhalse khanglaroidabanina chatharagi.
ꯑꯃꯨꯛꯇꯪ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ. ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯁꯨ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯗꯨꯅ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯅ ꯌꯣꯛꯆꯔꯛꯂꯒ ꯈꯥꯡꯉꯨ ꯊꯛꯇ ꯄꯤꯈꯝꯅꯈꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ? ꯑꯗꯨꯁꯨ ꯃꯍꯩ ꯆꯥꯔꯅꯤ ꯈꯟꯖꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯑꯣꯏꯗꯕ ꯇꯥꯍꯩꯗꯕꯁꯤꯡꯗꯣ ꯑꯣꯏꯈꯤꯕꯗꯣ. ꯑꯗꯨꯒ ꯑꯃꯅ ꯑꯋꯥ ꯑꯅꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯅꯥꯟꯊꯣꯛꯂꯝꯂꯒ ꯌꯣꯕꯣꯟꯒꯤ ꯑꯍꯥꯟꯕ ꯁꯩꯍꯧꯗ ꯏꯊꯃꯣꯏ ꯃꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯇꯤꯟꯅꯔꯛꯈꯤꯕ ꯃꯍꯥꯛꯅꯤ. ꯋꯥꯔꯕꯁꯨ ꯋꯥꯃꯤꯟꯅ, ꯅꯨꯡꯉꯥꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯃꯤꯟꯅ, ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯁꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯤꯔꯦꯞ ꯀꯌꯥ ꯂꯧꯃꯤꯟꯅꯈꯤꯕꯅꯤ. ꯐꯤꯔꯦꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯏꯈꯨꯠꯁꯤꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃꯃꯝ ꯁꯤꯃꯤꯟꯅꯔꯒ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯉꯣꯟꯅꯅ ꯂꯩꯔꯤꯉꯩ नुमित्तुगी थेंगलबा अहिंग हेंदोक्लबा फावबा असीबगुम लाकदबा महाकपु कौरांगना ngaisaki Dayana kaplaga kadudagi sesinkhibadu aisu khamba nanghodana tingak tingak yengduna lehokhi ngaihak kanaraga Mariamna aigi chapuduna thorakhi sadu engonda piraga Dayana phamlama chiaduda phamthaki. Sir, Dayana nongma Daya Anangi mamada hangki Imagi isasibu kaya sui Madumtani kaidore Ima mahaka machak chap manaba Sifai officer ama urei yam thina mana krabazani mana mankidana phaibo oiraboi ningi Chummi aigi ichanupa amasu lei mabani phaibo ni Masi haiduna mamana Daya Anan yokibagi wari pumba lirakibane adudagi khanglakibane Daya Ananga sargase machin manaw ni haibadu. Oh, aishu kuidri khangba aduna kaidoraba Kaidauba haibabu sir aisu kari haigadabano khangdre magi maraibak thibasi haiduna kanadre magi nungi oiba wa khudingma ai loina khangi mahak masana haiba pangal leraroi aduna aina oina hairage ma thoidokna akhang kanbi aduga laksingsu chawbine masi aina mabu thagat panate magi mapuroiba bu hatkibada mahak makhya chikhi laman khumgani haiduna chatpa period tawki karamna laman khumgadage khanbada ahing nungthil naikhide laman khumningwanbagidamak matamduda natta wakhal kaya masu khalaki Mana khwaidagi singnakibasi Vikram, Rakesh amadi Kantadani adubu Inspector Binod phakibadagi makhoida singnarambado tokhi. Sir, angakpani Dayagi wakhalse Vikram amasung magi kangbubu hatnabagidamak masamangna Kolgalni hairaga Kolgalgi mingda langthaklaga makhoibu hatnaba phawba sinki adubu Vikram amadi magi kangbu Lang adugi maya phawba naksalakide masi yona pirep lauraba phawbada karimata kanadraba aduda masama khulai paiduna tanja yenglage haibadu phawba khanki Matang sida ai karigumba ama khangning ningsinglakhi madudi mamangda Mariam ka wari sanabada singnaba phawkhibadu mau oibagira lalhaubu oibagira natragana kolgal oibagira singnakhiba khudima ngasidi taseng na khangle khanglaba matung sida ipukning laitare aduga nungaibasu phawre nungaibasi phawna Mariam gi wari makha tarake aduna mahak sing amadi tamda leiriba naharol singi mateng phanggadra haiduna lambi thiba horakhi adubu sir mahak nupini nupigi thamoi panbini nungumna kalamba thamoi do linagumna tholakhi Daya Anangi mama macha kainabagi wabadu ubada mahak yamna nungaikide magi doridagi mama macha kainakhibani ko khalubada mahak ningdom pomjaduna talaikibane
tasengna nung anigi marakta ha haibadu oikhibani. Amana laman khumba amana solabi macha kainarabi mamagidamakta hauzik mahak daya anan saktuna magi mamabu seba tawduna leiningi asumna pukning nautharakpa matamdadi magi mama pokpi maboki manakta leiringaidani sarga maga thengnakhibadu. Sir, Dayana sarbudi yam khanjabane yamna sunusijabane mana sarbu nungsi haibadi ai tasengna khangi matam pumbada sargi wari saraga mana penjai nangi na pau thambada mana haraujai magi mangkhraba mamal yamlaba manibu thajadana amuk phanglabagum khanjai mamangda su aina haijakhrabaduni magi punsi lekangla oirurabani adubu sarna mayon chonghanbire haiduna tasengna mahak hingningdre haiduna ta laikhibane magi moong matausida aikhoi hainingai leitana nungairudrabane akiba su phauki magi hanjin thiraba maraibaksigi matausida masana masabu ninda tawjaduna ta lakhibane adubu sar thengnarubadagi magi maithong yengba nungairakibane khangdre kri haigadabano sarga daya ananga machin mana oirambasida haujikti magi wakhal tayonakre magi maraibak thibabu ningsingjaraga amuk hanna kana ki suwa tararoyena lepkhre aishu mabu tasingna nungsi thamuisingna mabu pamse aigi punsigi jobongi tangkakta ahanba nungsi saktamda magi saktamna oikre mase aigi thamuigi kachilda lotuna thamkrabane kanagumbi amatagi saktamna mauchinba sungamnaro chumme ai daya ananga pokminaba phaibokne adubu mana laurambi tilotama ai masak khangde aina khangjabadi aigi jawbalgi hek ahanbada nungsimami tahalambi dayane ai haugatuna thorakle satlagi hana phaw hairamdre Mariam su hoi mai haidana tuminna ibu yengduna lehauke mathangi numitni ayukki pung nipal muk taram lagani inega aiga daya anangi yum khongnang ani karakta lakhe sanglaba lambidu daya aikhuinigi apun masaktam ama sagatpata soidna mai pakani haiduna inena wari sa saduna lakpana yaukiba khangaude gari du aina lambigi matai amada khamlamlaga inega aikhoi ani inena mang tharaga daya anangi yumgi thongal changlage daya analgi mama ibeni yumgi mangolda ensang semduna lerame ai ubada mahak swai laubugum tauki adubu ine yaurakpaduda thoina sangna ngaktre sahi sangna uraktabagi haunabi haipet khoktak chabadi utki mangoldagi sumangda kumthana hairege ibe dombi natro mani nama maludrabro kaidawbagidi ngakloidawribano chahi kayadi yame unadrise ngahaktang leiramu ai fida lokthoklukhige asi haiduna imungda changkhraga plastic ki chair ani puthoklaga tharake ine aikhoi ani chair da phame aibu ubada ima ibenidu mapi ira chele aduga nuhitnaba khonjelda khangna wa haifam leitabagi mongda hairake ibungo sina atombadu natra mani inama atombaduni kaptuna ta leiraba inamagi nakta lakbabu kari leibage inama aikhoi wari pumnamak taraga inamagi wa amatang haudoke haiduna laklibani leikidraba inama ruhini amadi inama nahak aigidi inamagi inama ngaktani nakhoi anina hana nungsinakhiba matawdo ai yamna penjai amana su hende amana su wate chap manana nungsiki hojik aige lakminari basiju nangi na chane atopa natte mahakna mamagi manakta chatsi haiduna toina ningai tawbadagi laklibasini inamana wafamsi inegi wahi pareng mapung phadringai daya su yumda lakhi aina famduna leibudu ubada mahak hairap ngakchanakhe manglomda chaksilakadabudu latak tawki maduda ima ibeni na uraduna
Ibima, nangsu laglabra. Lao, nangna lakbasi matang chap chare. Numa, nangna hakiba singduni. De laglibase. Nangsu khangjilu. Atupa kana amata nate daya ananga hek minaba manaw nupani. Hantakti ima ibenigi wafamduda aihak haipet nungaikide. Asengba achumba oirabasu maduna aina dayagi mafamda sagatliba asada ithil pibagum thoke. Adubu ai amadi dayagi nungi wakal khangdabana hairakpani khanduna ayaksu tumin laike. Dayasu wa amata hairaktana tumin laike. Inena aingonda yenglaklaga asira haibagi ingit tawrake. Aisu ingittu chap chaba pakum peke. Inena magi loihodaba waridu makha chatharake. Inamma wari se koithoklaroi aina laklibasigi maramdo hekta hairage. Inamma hojikti aikhoiga punna yum amatada leiminarasi masidara natraga adara amada hekta yai khanduna yengu inamma maga aiga leibada mana thabak mafamda chatkhrabadi ai itomtani yumduda khunu khongduna lehoribase aduga inamasu hauji itomda ngai hore. Masu tabak tawrabo. Kaino tawba haibabu ofisani inama. Nacha ama kainarabasu haujik nacha amadi leiridana masisu nangna chawkhonafam thoktabaro. Daya ananga maga sibu karida khenaribage. Nangidi nachagi nacha ngakta natro. Amaromda hairabadi aingondagi inamana hena daita chawpham thoi. Mahakna ima haiba wahaise kauba phanglaktribase loidang chehi kaya yamlaklabagi khanduna yengu inamma. Aduna nahaki nacha simasu loksinjaro haigi haiduna laklibani inamma. Ibema daya nang ikaigano aduga haunadabani hainasu khangano. Ngasi inena haigadawribase yadabasu tawganu. Karino nang hairibadubo? Kadaidagi dayano? Magi mamingdi Tilotama kaubani. Natti nakoibu hana unakrabo. Ai khangi inama. Masigi wafamse haujikti inamana khanglaroi. Horen ngaihak leiraga soidana khanglakhigani. Daya nangna aigi iya daya ananbu nushi manbadagi nangna asengba namingdo haidadana daya kawi haina nabukningna khallaga haikibaduna ngasigi phibamse oiraknaba isor makna sinbirakpani haina khallo. Maramdi aigi iya sigi maming anan kawi nabani pullabadi daya anangi apunba saktam oire. Daya anan amuk hanna hingalakpasu oire. Yam nungaire. Ay yam pele. Daya anana masa ani thokpani. Mamingdi hongdre. Aigi mitsidati hanagi daya anandu adum oiri. Ibema Tilotama ngasidagi imana nangbu daya haina kaurake. Tilotama di mapuroibaga loina krasanu. Tasengna makisu Tilotama haiba mingsi laigi mingni nahaksu laisak changi. Aduna hanjin naraibak thibagi maram oiramgadra ningi. Adubu haujik nangi naming daya kaurabadi khudimak yaifaragani. Maramdi daya haibati thaujal haibani. Aduga icha atumbagi mingna Anand. Anand haibana nungaiba haibani. Imaugi thaujal haibasina ichagi nungaiba haibadu oire. Napuroibana nungairabadi nangisu yaifarabani. Aigidi nabanibu tongan uraroi. Icha ahalgi mapung oiba saktam oina urani. Sese ai hage daya anangina Tilotama dayagina Anand. Dayana wangangdana maru luktuna tumin leiki. Khongbina leimaida taktuna yaningbadi phongdoklakli. Magi ikai thibagi mataudu aina mit pena yengli. Magi wakhaldi kari oiramgadage haiba khangde. Adubu aigi wakhalgi lambida chatlamgadaba male. Matamgi irang kalaktabi ahal oibi anina momon noktuna chatkre. Wari sigi aroiba mikupsida amukta maipuna na kauraktriba magi mamingada kauki. Daya
वारी असना मियामदा करी मेसेज पीरी हाबदु मखागी कमेल बॉक्स थंबिरमु लोनना पीरीबा कानबसिंग अदु खक लौसिनबियो।